ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯥꯃꯅꯤ ꯒꯥꯏ ꯑꯩꯁꯦ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯖꯥꯠꯅꯤ ꯃꯥꯏ ꯆꯥꯛꯄꯒꯤ ꯑꯣꯏꯔꯝꯗꯅ ꯄꯣꯄꯨꯂꯔꯗꯨ ꯂꯩꯀꯥꯏ ꯌꯨ ꯊꯛꯄ ꯉꯥꯏꯔꯕꯅꯤꯅ ꯀꯅꯥꯝ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯨ ꯉꯥꯎꯋꯦ ꯅꯣꯛꯀꯨ ꯅꯣꯛꯆꯅꯤꯡꯉꯦ ꯏꯃꯥ ꯏꯟꯕ꯭ꯔꯅ 너희 시대 해로 없네 시끄러이로 아무리 봐도래지 ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯦꯔꯣ ꯁꯥꯏꯀꯜꯗꯤ ꯁꯦꯝꯗꯦ 해로 잘걸 해보는데 탐나 봐도 그다이로 와이보네 ꯑꯩꯗꯤ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯅꯠꯇꯦ ꯊꯧꯅꯥ ꯐꯠꯇꯕ ꯅꯨꯄꯥꯅꯦ 이네 하이나우 잔티 했게다나 허작가담이 강우 허작가담이 시부 그리 보이잖아 차라리 보이잖아 까나나 더잖아 차라리 보이란 말이 에이 파그라니다 차라리 보이란 말이 에이 파그라니다 까나나 더잖아 아이 뭐 시부 그리 보이잖아 네 에이 무역린 거다 까우는 거다 이마에 비해 아이형도 이형비요 부시바 문다타 예 소위 마 산달시리야 ꯀꯣꯛꯇ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯐꯠꯇꯕ ꯂꯩꯕ꯭ꯔꯣ ꯚꯥꯏ ꯁꯤꯒꯤ ꯃꯌꯥꯡꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯨꯃꯥꯏꯅ ꯅꯪ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ asumai tawde khoi sayordi lore he 집안다 타자마라 타자이 미 빰바라 빰미 그야 빰미 어머 그이 동게 하이노 ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯃꯨꯛꯀ ꯍꯩꯔꯒꯣ ꯇꯥꯗꯦ ꯍꯣꯏ ꯇꯨ ꯑꯩꯅ ꯊꯣꯛꯂꯛꯄ ꯖꯒꯥꯗꯣ ꯉꯥꯎꯔꯀꯥꯟꯗ ꯂꯥꯛꯄ ꯍꯣꯏ 코리아기 해로 낭시 파물러 ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯃꯃꯥꯡ ꯐꯝꯃꯨꯔꯒꯦꯀꯣ